Kangambam Lekai Arambam Nanau Sahi Kuntrabanga Misiga Mari Lenina Imphal West Police ke SI Jitendro Thabaktagi Suspend Toukhrabasu Adumainamag SI Jitendro Hojik Lotkhre Tiva Kangdana Lady Haina Manipur Police ke Makok Thongba Singdagi Phangba Pawman Hairi Thasigi Anida Imphal West District Police ke SP na Thokiba Order Mana SITH Jitendro Masage duty misconduct Tobagi Maralda Assam Police Manual Part 3 ge Rule number 66 ke Makhada Kudaktagi Thabaktagi Suspend Toukhibane Suspension period manungda Imphal West Police Headquarter ge reserve line da lengdana legidabane hainasu order aduna palle hairi Cheragasida TOMTV na lenga ke lusingba amade police ke makok thongba singdagi phangba pawgi matungina de SI Jitendro na mahakka loinaba miyoi kharana arambam nanawbo faba amade phubagi thabak sathaki badu makok thongba OC amade SP da khangalamba leite hairi thogdok aduga mari lenena SI Jitendro gi mathakta IPC gi section 304 gi makhada FIR ama lokhatle mahakpu Phaanaba Koithi Thiri hairi Panbaya Badi, Tasig Anigi Ayupung Mapanrom Tabamatam de SI Jitendro na civil da Miyoi Kraga Laklaga, Faduna Pukibari. Madugi Matung Imphal West Police Station da Lakna Bakangalam Badagi Ayupung Tararom Tabada, Imung Manungi Miyoi Sing Police Station da Salubamatam de SI Jitendro di Station da Lerem da Badagi, Matam Queen Ainake, Tung de SI Jitendro Laklaga Lupa Lakmanga Puro, Nanau Tadoke Harpadagi, Imung Manungi Miyoi Singadu, Yum da Halakaga, Aray Vasana Lupa Sing, Kongwat Naringay, SI Jitendro na Nanaubo, Yum da Mukpuraklaga, Yum Yobuga Nanau Osi Lektarak Padage Hospital da Pukatpada, Lake da Benehana, Nanauki Imung Manuna, Charles Tobuga Lodina, Police na Pubadagi, Siki Benehana Maral Siribane. Loinena, Missi Dugi Matang da JC Semdana Asiba Haksang, Lokshin da Pagalodina, Kongzang Kasang Silibane. Amarom da, Missi Sigi Matang Dangasi Point Marie Yauba, Memorandum Amasu, JC Maikedi Pishin Cray. Palm the Potogok Sing Toktanaba, Memorandum Pishinaba, Chief Minister Banglo Tamna Lakiba Miam, Adu Police Section and Action Bigitabak Satake.